अहानबदा यामना मरुओइबा अपडेट खरा थमजगे नागाना फाकिबा कुकी तरागा मरी थादोकपियो हाइना सेनापति तफौ कुकी खुंजासिंगना प्रोटेस्ट तौखरे नुपी सिंगी दमकता क्रोर सहूंग यांखै काइथोक्तुना थमदे निंगोल सकौबा नंगनबा पीकनी सीएम खेमचान नागा तरुक फाकिबगा मरी लेना कुकी की मियोय मरी फारे इंडिया दा मणिपुरी पुलिस ना ख्वाइदगी फबा पुलिस फोर्स अमा ओइरी राजीव सिंह डीजीपी मणिपुर नेमसा डिप्यूटी सीएम फमदगी लौथो हाइबो खोलाउ लाउदुना येलो पुनसिनदुना रैली चटख्रे नुमित हुमनी की मनंगदा सेनाबसिंग फागनी हाइना सीएम ना हाइख्रे कुकी की शटडाउन मतम कक्तना सांगदोख्रे कुकी इनपी मणिपुरी किम अमदि कुकी जोगी तोंगान तोंगान सिविल सोसाइटी ऑर्गेनाइजेशन सिंग ना स्टेट असिदा कुकी जो सिंग ना खुंदा मफम सिंग दा सथरकिबा टोटल शटडाउन मतम की ओइना सांगदोक्लबा मतुंग दा ngase हिंगु याइदगी मतम कक्तना सांगदोख्रे टोटल शटडाउन असे कुकी पुरुप की मियोय अहुम हाट खिबगी अचंबो वेल फंगलु अमदि मसखंगदबसिंग कुकी पुरुप की मियोय फाख्रबा ngasi फावबा थादोक्तना लैरिबसिंग थादोरु हाइना सथरकिबनी शटडाउन असिदा इमरजेंसी मेडिकल इमरजेंसी हेल्थ केयर सर्विस मीडिया पर्सनल अमदि सिक्योरिटी के बरी लेनबसिंग चथोक चसिन तौबदी यागनी हाइना चेरोल असिना मखाताना फोंदोरकली नकल अमरोमदा मसखंगदबसिंग फजिनख्रबा मतुंग ngasi फावबा मफम खंगतना लैरिबा थादोरु हाइना ताफौ खुंदा खुंजासिंग ना वकत मिफम चथकी फाकिबा नागा तरुक थादो नेमसाकिब गेन डाउन कुकी इनपी चिंथीबा हाइना खोलाउना पुमनिन निनख्रे लाइलोन वाइफाई की थाउदोक्ता सेनबा खुदिंगमक फागनी हाइना लेंगाकना थाजबा पीख्रे लुसिलकनी हिमालय लाइलोन वाइफाई की खुंजासिंग ने मे तरा हुमदैदा नागा मिसम तरुक फाजिनख्रगा ngasi फावबा मरी मखोंग अमता खंगदना लैरकपसिना स्टेट सी की चिंगी लमदा लॉ एंड ऑर्डर की फिबम साथीना फसिलक्त्रबा तना नागा कुकी अनि की मरक्ता असौबा लंजाउ अमा सिंगी एरिया दा थोकलकपा याबना सेंटर अमसुंग स्टेट लेंगाकना अथु मतमदा तंगाई फदबा थबक सिंग लौखुट हौद्रबदे तंग नत्रबदी सिंगदता नतना स्टेट सिदे यामना अरुबा फियम लाकनी हाइना थबुक्तगी पोथारबा लेफ्टिनेंट जनरल कोनसम हिमालयना फोंदोख्रे नागा तरुक फजन किबकी मायोक्ता एनपीयू ना सीएम द डिमांड तरेट की मेमोरेंडम पिसिनख्रे मपुरोइबना केएनएफपी की चेयरमैन ओइबा डिप्यूटी चीफ मिनिस्टर नेमसा केकेन खुदक्ता लौथोकदबनी एनपीयू इजराइल ना ईरान की मायोक्ता कनबा लान तौनबा सेम सारी आर्मी चीफ यूनाइटेड स्टेट्स अमसुंग ईरान की मरक्ता वरी सानाबद खुमांग खरा चौसिल्ले हाइना पाउ लाक्लिंगै तालक्ता इजरायली आर्मी चीफ ने ईरान की मायोक्ता अमुक हन्ना यामना अकनबा लान तौनबा इजरायली मिलिटरीना सेम सारी हाइना फोंदोख्रे मिलिटरी की नॉर्दर्न कमांड फिबम यंगसेनबा अमदा चीफ ऑफ जनरल ऑफ ऑयल जमीरना वफम असि फोंदोखिबनी इजरायली मिलिटरी ने खुदक्ता ईरान की मायोक्ता यामना अकनबा मोंगदा कॉम्बैट ऑपरेशन सिंग चथनबा सेम सारी मखाताना ईरान की मपांगन सोंथनबगी दमकता मिलिटरी दरकार तारिबा मखै ऑपरेशन चथनबा सेम सारी हाइना जमीरना थोकिबा वरोल अमदा हाइरी लेबनानदसु इजरायली फोर्स ना ईरान की प्रॉक्सी टेररिस्ट ग्रुप हेजबुल्लाह की साइड सिंग मैकै खुदिंगमक्ता थुगाइबगी थबुक मखाताना सथरी हाइना जमीर हाइकी इजरायल अमसुंग लेबनान की मरक्ता सीजफायर लाउथोख्रबसु इजरायली फोर्स ना खा लेबनान दा मखाताना ऑपरेशन सथरी हिजबुल्लाह की टेररिस्ट सिंग असि अवांग इजरायल खुदाबा मिचम सिंगदा यामना खुदोंग थिनगाई ओइबा मरमना इजरायली मिलिटरी ना मखाताना टारगेट तौबनी हाइरी सगोलबन की इमुंग 70 हेनबगी मियोय सिंग बीजेपी दा यारकपदा तारामना ओख्रे सगोलबन असेंबली कॉन्स्टिट्यूएंसी की तोंगान तोंगान मफम सिंगदगी इमुंग 70 हेनबगी मियोय सिंगना बीजेपी दा यारकपदा तारामना ओकपगी थौरम अमा एमएलए आरके इमोगी युमदा पांगथोक्रे पार्टी असिदा यारकलाबा मियोय सिंग असि ममांगदा एक्स एमएलए गा खुसमनरबनी हाइरदुना मखोयना एमएलए आरके इमोन चही 14 रोम सगोलबन की महूत सिंदुना पाइखलक थबक थोरम सिंगना थाजबा थमदुना पार्टी असिदा यारकपनी हाइरी थोरम असिदा एमएलए आरके इमोन हौखिबा चही तरागा मरी असिदा मियांग चौखत थौरांगी थबक सिंग पाइखलकली हाइरदुना वाटर सप्लाई मैगी इंफ्रास्ट्रक्चर लंबी थोंग हेल्थ केयर पब्लिक डिस्ट्रीब्यूशन सिस्टम एजुकेशन अमसुंग अतै थबक थोरम सिंग पाइखलकली हाइरदुना क्वाकैथल लैमा खुजम लेकाइदगी ngarang एमएलए ना वाटर एटीएम बूथ नौना सादुना संगाख्रे हाइरी वाटर एटीएम बूथ असी मणिपुर की ओइना कुनखक थमनबा पाइखलक थौरांगी मखादा सगोलबन असेंबली कॉन्स्टिट्यूएंसी दा बूथ अनि की खुदोंगचाबा थमखिबनी अतोपा बूथ अमना मैनो लैरक्ता अथुबा मतमदा संगारगनी हाइखी प्रेसिडेंट रूल मनुंगदा थांगदौना थौरंबा इविक्शन की थबक कोंगोलगुमना ताख्रे नागा मपालदगी खुयाथोंग फाउबगी लंबी अमसुंग फुटपाथ मपुपांड्रे कुमजा 2022 की मार्च तगी लिंगलखिबा मणिपुर लेंगा अदुबु फेब्रुअरी 9 2025 पिनुंगथिलदा रिजाइन तौहलबा मतुंग फेब्रुअरी 13 2025 तगी हौरकलगा था तरुक तरुक की मतम सांगदोक हंदुना फेब्रुअरी 4 2026 ता लौथोखिबा प्रेसिडेंट रूल की मतमदा मणिपुर की डिस्ट्रिक्ट सिंग डेपुटी कमिश्नर सिंग पीबा पौता की मतुंग इन्ना तोंगान तोंगान मफम सिंगदा लम खोपसिनबा लंबीदा दुकान साजिनबा होटल फमजिनबा अमसुंग लंबीदा गाड़ी पार्किंग ओंथोक्तुना सिजिनरंबा सिंगी मथक्ता थौरबा इविक्शन की थबक सिंग पाइखतुना उक्वाई तक्थरकलगा लौथोहनख्रबसु हौजिक फेब्रुअरी 4 2026 की नुंगथेलदगी लिंगलकलिबा अनौबा लेंगा असिगी
matamdadi eviction gi thabak thoram pumnamak kongolgumna takre mari leinaba deputy commissioner singna thauba thangumna chathakiba eviction gi thabak sing kaukthokpa hongnarakle lambi da masagi dukan gi potchai sing thamjinba dukan sajinba amasung gari khamjinba na chingba amuk tawnaраktuna lambi singda miyamna chathok chasin tawbada khudongchadaba kaya mayokna halakle Fibam sing asigi manung da Imphal City ki khwaidagi mingchinba lambi singi manung da ama oiriba Naga mapaldagi khoyathong phawgi marakta lairiba lambi asigi nak yeta gari macha amasung achauba sing mausagumna park toksinnarakle lambi paring asigi nageta kaguf haduna famliba dukan sing da potchai leiba lakpa miyoi singnasu Masana purakpa gari sing mafam chana khamlaga potchai leibagi mahutta lambi mayaida khamjinuna thamlaga potchai leibagi thabak chathanarakpana miyamna khudong chahandrei lambi paring asida khongna chatpa hallaman amasung putpat singna chatpa mahairoi sing yauna miyoi me kaya maning tamna chathok chasin tawba ngamdrei lambi asigi mapanda dukan famliba singna lambi gi saruk soksin na makoina yoliba potchai sing puthoktuna paisinba amasung yanduna thambagi chatnabi amuk hanjilakle thawong sing asina hairiba lambi matek asi hanagumna khwaidagi chinba Imphal manungi lambi gi saruk ama oirakle ana ayek yauna thokai gi chathok chasin tawbada khudong chahandre Naga mapaldagi khoya thong phawgi marakta chatnariba lambi asidagi Rims Road ta changsilaga layeng sang asida lakpa anaba singda amukka hena khudong chahandre oirakliba fibam asidagi ngasi pauche sina lambi paring asida chatuna yenglubada lambi asigi saruk ahum thokpagi manungda anidi gari achauba amasung macha khamjinduna leiramba thengnarakhi lambi da potfam famjiduna mana masing yonbasu yauramki passenger puba e-rickshaw auto rickshaw na chingba singsu mafam chadana khamjinba thengnarakhi tasengna mak lambi paring asida miyamna sejenariba gari sing khampham leitabadagi oirabasu lambi gi sarukta khamjin nabana chathok chasinda apanba piramki lambi sida chatlambi college amagi uniform setpi mahiroi amana hai lambi matek asida khongna chachaba aikhoigidi chatfam leiselaktrei lambi gi saruk ayambada dukan singna potchai yonsenba amasung gari achauba amasung macha khamjinbana khudong chahandrei fibam asi mari leinaba singna yengsil haningi hairakhi lambi asigi mataida leiba Ananjit Elangbam kouba naha amana hai Aikhoi khudingmangna traffic ki rule ngakna chathok chasin tawba mathau tai mamangda eviction tawduna takthokhiba mafam singsu hojikti amu hanna khopsinnarakuna dukan famjinnare potchai paisinare lambida su gari macha thauduna chatpada fawba lanthokpada ka hena patam changle lambi matek asi khwaidagi mingchin masaruk ama oire karigumba lambi asigi paringi nageta gari khamjinnadraba potchai leiba lakpa singna su masagi gari mafam chana thamlaba amasung dukan famliba singna su lambi ki saruk khopsin drabadi miyamna mayoknariba khudong chadaba asi khara makai di hanthagani hairakhi Lengang eviction chatharabasu wakal tagadaba miyamna tadabadagi footpath mathakta dukan famjinba yauri maram asina mari leinaba authority amasung akanba eviction chathaki basingna lambi matek asi amuktanga hanna yengsil haningi hairakhi si group ahumgi kedar mari fare police control room gi cherol amada ngasi saijang awang lekai dagi oinam selung Elias Amuton Elias Nauba kuntra kauba KYKL gi kedar ama ma ki lekai dagi fabaga loinana KCPPWG gi khawai soi sabal lekai dagi MDs Satibur Rahman Elias Boyai kuntraga mari kauba kedar amasung mahaki mayumdagi mobile phone amaga kona na fari hari ngarang na pangai Nepali basti dagi NRFM gi moirang thamna popi mamang lekai dagi moirang them Samson Elias Ton Sanakun ganipan amasung hautak tampa kunau awang lekai dagi chanamba Navakumar Elias ibungo kun gani thoi fari hari so eki mangkha da miyoi ama court na sibagi jarak pikre Tamil Nadu gi Thudukudi district ta leiba Pokso court na miyoi ama Pokso eki makhada mara leire hana sibagi chairak pikre haukiba chahi asagi marsada masagi chahi taraga taret ta ngairibi class 12 tamnibi mahiroi nupi macha amabu ijat mangalaba matung tamthina hatoktuna thambiramba tutigori sexual assault haina khangnariba case asida hariba miyoi asi mara leire hana court na thori yanduna hanaba order pikibani Tamil Nadu gi Thudukudi district ta manungda leiba Pokso special court amana thori yanduna sibagi chairak pikraba miyoi adugi maming Dharma Munis Swaran kawi mahak pupikli banupi macha amabu ijat manganbagi mathakta tamthina hatoktuna thambirambagi damak tongan ba maral singi cherak oina sibagi cherak pibani hainasu court ki maikai dagi phongdoragli Tamil Nadu gi Pokso special court ki special prosecutor Ilamalna case asigi matungda phongdoki haukiba chahi asigi March thada thokhiba pikli binupi macha amabu ijat mangalaba matung tamthina hatkibagi thodok thokraba matung Sumnadagi numit humputara taret ki manungda mara leiba miyoi fagatuna achuma while pibangam kiba si case asida investigation chathariba amadi mari leinaba miyoi khudingmangna chap manaba cooperation pirakpana maram oiraga court na while chathabangam bani hanu sumhagna phongdoragli amaramda laibak thiba thogdo asi thokraba matung chief minister Joseph Bizena police amadi mari leinaba authority singi official singna case asi athuba matamda investigation chathaduna ain gi oiba thongda trial chathaduna maralgi matung ina cherak pina bahona gadabani haina phongdokhi handak pangthoki ba Tamil Nadu gi election da so chief minister Joseph Bizena state asida lairiba
nupi oibising mungak senduna thamgani amadi state asida law and order matik chana thamnaba honagani haina akanba mawongda campaign chathakibasu leiki mikhal mai paklaba matung state asigi chief minister gi fam pairaba matung da BJ Joseph na mari lenaba official sing yauna pangthokpa mifam amada state asida thengnariba sexual assault ki case thuna yangna trial chathaduna mara leiba miyoi sing chairak pinaba honagadabani haina akanba instruction piki haina su tongan ba news agency kayana report thaunarakli Indiana Tibet ki ningtambagi dama khudong chadaba piba lepkadabani China Indiana Tibet puning tamba fanganaba khudong chaba piba amasung ningtambagi ihau lakhanaba platform sembinaba chingba thawong sing khudakta lepkadabani amasung Dalai Lama gi anauba mapoki process ta kuthing jillakanu haina China na akanba wafam thamkre India da laiba Chinese embassy gi spokesperson using na social media da thakarba post amada Dalai Lama gi reincarnation gi process asi matam sangna laiklaba lining laison gi thabak thoram sing mathau tabada natana China gi central government na ayaba piba mathau taduna laklebani taraga mari suba Dalai Lama asi su China gi central government na sakhangduna ohenkibani maram aduna Dalai Lama gi reincarnation gi issue asi China gi internet matter ni amasung atopa laibang na kuthingjinba yaroi masigi mathakta Central Tibetan Administration haribasi laiba amatana sakhangde maram aduna India na su haisingna khongthangba mathau tai haiki Modi na pochai mamal tangkhat hanbagi minister oiduna miyam gi frit khawda attack tawre Rahul Modi lengang na petrol chaiduna miyam na tungsinjaba sel mai thana bahonare kharge center lengang na marirak suba oina petrol amasung diesel gi mamal liter da lupa 2.61 to 2.71 hengal halakhibabu opposition gi luching Rahul Gandhi na pendaba fongdukladuna Prime Minister Modi asi pochai mamal tangkhat hanbagi minister oire semilon marai chaitharakpagi ahoba sing miyamda menkhat hanbadagi hendoraktuna ngasidi miyamgi frit khawda attack tawba horakle haina fongdokre Mangna hai PM Modi gi thodang asi pochai mamal tangkhat hanba amasung mikhal gi matamda miyamda oithokloidaba wasa kaya saktuna machin thiraga mikhal hekloi khibaga micham miyam gi frit khaw humba haibasi natana laiba sigi damak mangna topa thodang amata logdre installment gi mawongda petrol diesel amasung chakthong gas gi mamal hengal halibasi miyam gi frit khawdagi tumina sel lokthongna bahona bani state amasung union territory manga gi mikhal pangthok tringaida semilon gi oiba khudong chadaba kaya mayaknare haina aina fongdoktuna lakhi adubu Modi amadi mahaki minister singna semilon gi khudong chadaba amata mayoknaba leite haina miyamda machin thiduna mikhal gi damak miyam mangda afa saduna lakhibani mikhal hekloi khibaga tangka kaya thongna thawgi mamal hengal halakre lairabasing amasung micham miyam gi yengdana lauraliba khongthang asina miyamgi awabada lengang na hena awaba polum hapchin ba haibadu oire haiki nakal amaromda Congress President Malik Arjun Kharge nasu marirak suba oina lengang na thawgi mamal hengal halakhibasi numit khudingi miyamgi frit khawdagi installment gi mawongda sel matna bahona bani matliba sel asina kanada kanaba piribagi haibadu khangangadabani Modi gi lenga asina leibak miyamda petrol chaiduna miyamna tungsenjaba sel sing mai thana bahonare haiki Kharge na makha taraduna Thawgi mamal leptana hengarhanba asina yumthong khuding gi chading hengarhalagani amasung masina leiba asigi semilon da chawna sotharakpagi mami targani BJP na miyamdagi lut tawriba asigi khudong chadabasing lawmi sing amasung apikpa business tawjaribasing da fangadawribani micham miyamdagi sendong na hena lui haiba wakhalon asi BJP gi NDA da yaroklabani haukiba chahi taraganithoi asida Modi lengang na miyamdagi lupa crore lakh 43 rom mangkrabani masina takpadi BJP gi lenga asina miyoi amadagi nongmada lupa lising amamam matli takpani haike